Football giant Brazil knockout round of 16 da Norway ki makuta mighty hore Brazil ki international superstar NEYMAR international football dagi retirement lauragani haina lauthokre United States Canada amadi Mexico na yumbu oiduna chathariba FIFA World Cup 2026 ki quarter finals ki damak Norway amadi England lamba taunaragani FIFA World Cup 2026 ki knockout round of 16 da haukiba nongyai matung pung ama makai taba matamda sanakiba match da Norway na Brazil bupanjil ani amada mighty ba piramlaga quarter finals ki damak mafam ama kanba ngamkhre New York ki MetLife Stadium da sanakiba match ki minute humbudra mapan amadi marfu chanba matamda Norway ke Erling Haaland na panjal ani chankibaga loinana Virgil ki amatangairaba panjal aduna match ki ahen ba matam 90+10 minute da phangkiba penalty da NEYMAR na chankibani ayuk pung manga makai taba matam da Mexico City Stadium da sanakiba match dana England na Mexico bu panjal ahum ani da mighty ba piramlaga quarter finals ke mafam kanba ngamkibani England ki panjal ahum adu Jude Bellingham na match ki minute kuntraga taruk amadi kuntraga nipan chatpa matamda chankibaga loinana Harry Kane na match ki minute humpu chanba matamda fangkiba penalty da panjil amaga chankibani loinana Mexico ki panjil ani aduna match ki minute nifuga nithoi chatpa matamda Julian Quinones na chankibaga loinana match ki minute humfuga mapan suba matamda fangkiba penalty da JUL na chankibani Chathariba FIFA World Cup 2026 asigi makha taba knockout round of 16 ke match da ngasi nongyai matung pung tarani thoi makhai taba matamda Portugal amadi Spain lamba taunaragani loinana hayeng ayupung manga makhai taba matamda na USA amadi Belgium lamba taunaragani